ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯂꯛ ꯃꯥꯡꯖꯧ ꯊꯥꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯂꯩꯁꯥꯕꯤ ꯅꯤꯡꯇꯦꯛꯄꯤ ꯍꯥꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯃꯥꯡꯗ ꯈꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯅꯤꯡꯇꯦꯛꯄꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯦ꯫ "ꯏꯃꯥ, ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯑꯩꯒꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯝꯇ ꯂꯩꯕꯤꯌꯣ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣꯕ? ꯃꯤ ꯏꯃꯥꯟꯅꯕꯤ ꯆꯥꯎꯕꯤ ꯍꯣꯏꯒꯤꯗꯤ ꯐꯅꯦꯛ ꯃꯆꯨ ꯐꯖꯕ ꯃꯥꯒꯤ ꯈꯪꯅꯕ ꯇꯥ ꯆꯥꯎꯕꯅ ꯄꯤꯔꯛꯏꯅ ꯂꯩꯍꯧꯏ꯫ ꯑꯩꯒꯤꯗꯤ ꯑꯝꯇ ꯂꯩꯇꯦ꯫ ꯑꯝꯇ ꯂꯩꯕꯤꯌꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ." "ꯍꯩ, ꯅꯃꯥꯏ ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯧꯔꯅꯨ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ?" "ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯩ ꯀꯃꯥꯏ ꯍꯥꯏꯔꯨꯗꯣꯏꯅꯣ ꯍꯥ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯕ ꯏꯃꯥ?" "ꯑꯗꯨꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯁꯦꯜ ꯂꯩꯇꯦ꯫ ꯁꯦꯜꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕ꯭ꯔꯣ? ꯆꯥꯎꯕꯤꯒꯤꯁꯨꯅꯦ ꯃꯥꯒꯤ ꯈꯪꯅꯕꯗꯨꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯒꯅꯤ, ꯃꯃꯥꯅꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯪꯒꯤꯁꯨꯅꯦ ꯃꯥꯏꯅ ꯂꯩꯖꯔꯛꯁꯅꯤ꯫ ꯇꯥꯅꯤꯡꯗꯦ꯫ ꯃꯝꯁꯤꯜꯂꯛꯑꯕꯅꯤꯀꯣ꯫ ꯉꯁꯥꯏ ꯃꯈꯩ ꯂꯩꯀꯥꯏ ꯀꯣꯏꯔꯨꯔꯒ ꯁ꯭ꯋꯥꯏꯗ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯆꯠꯂꯣ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯆꯣ ꯆꯠꯂꯣ." "ꯂꯣꯏꯁꯤꯜꯂꯣꯏ꯫ ꯁꯨꯛꯂꯣꯏ ꯂꯣꯏꯁꯤꯜꯂꯣꯏ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯇꯧꯒꯦꯗꯤ ꯂꯩꯇꯦ꯫ ꯍꯦꯛ ꯑꯌꯨꯛ ꯆꯥꯛ ꯆꯥꯕꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯃꯤꯒꯤ ꯄꯥꯎ ꯄꯨꯔꯒ ꯍꯜꯂꯛꯂꯒ ꯌꯨꯝꯁꯤꯗ ꯂꯥꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ." ꯃꯆꯦ ꯑꯍꯜ ꯅꯤꯡꯊꯤꯗꯤ ꯅꯣꯛꯂꯤ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯐꯃꯨꯡꯗꯒꯤ ꯁꯨꯀꯨꯝ ꯀꯨꯝꯊꯔꯛꯇꯦ꯫ "ꯍꯩ, ꯅꯤꯡꯇꯦꯛꯄꯤ, ꯅꯪ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯂꯕꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗꯅꯦ ꯅꯅꯝ ꯇꯠꯈꯩ ꯐꯨꯗꯔꯛꯆꯅꯤ꯫ ꯁꯠꯁꯠ ꯂꯥꯛꯎꯀꯣ꯫ ꯆꯥꯛꯁꯦ ꯆꯥꯔꯒ ꯅꯆꯦꯅ ꯐꯤ ꯁꯥꯔꯤꯁꯦ ꯑꯋꯥꯠ ꯑꯄꯥ ꯂꯪꯆꯥꯛꯇꯣ ꯆꯥꯎ ꯂꯥꯎ꯫ ꯑꯔꯦꯝꯕꯗꯅꯦ ꯀꯟꯊꯤ ꯊꯣꯛꯑꯒ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦ." ꯅꯤꯡꯇꯦꯛꯄꯤ ꯆꯥꯛ ꯂꯥꯝꯕ ꯀꯧꯕꯅꯤꯅ ꯑꯅꯤꯔꯛ ꯍꯟꯅ ꯀꯧꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯔꯦ꯫ "ꯍꯩ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯩꯒꯅꯨ꯫ ꯃꯤꯅ ꯈꯤꯇꯪ ꯑꯍꯦꯟꯕ ꯑꯃ ꯇꯧꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯈꯤꯇꯪ ꯁꯨ ꯅꯣꯝꯁꯤꯜꯂꯒ ꯇꯧꯒꯦ ꯈꯜꯂꯨ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯑꯃꯠꯇꯅ ꯄꯣꯠ ꯑꯃꯠꯇ ꯂꯩꯈꯤꯕ ꯌꯥꯗꯦ꯫ ꯅꯪꯅ ꯀꯜꯂꯛꯇꯅ ꯇꯧꯔꯤꯗꯣ ꯃꯗꯨ ꯐꯠꯇꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ." ꯅꯤꯡꯇꯦꯛꯄꯤ ꯁꯥꯎꯅ "ꯆꯥꯛꯁꯦ ꯉꯥꯛꯇ ꯆꯥꯈꯤꯒꯦ꯫ ꯏꯃꯥ ꯌꯥꯝ ꯉꯥꯡꯀꯅꯨ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯌꯦꯡꯉꯨꯅꯤ ꯃꯁꯦ." ꯅꯤꯡꯊꯤꯅ "ꯏꯃꯥ, ꯌꯥꯔꯦ ꯇꯣꯛꯑꯁꯦ꯫ ꯆꯥꯛꯁꯦ ꯆꯥꯔꯨꯁꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯙꯨꯛ ꯊꯥꯐꯝ ꯑꯗꯨꯋꯥꯏꯗꯨ ꯋꯥꯏ ꯇꯩꯔꯤ꯫ ꯅꯤꯡꯇꯦꯛꯄꯤꯅ "ꯁꯦꯜꯁꯨ ꯑꯩꯈꯣꯏꯅ ꯇꯥꯟꯕ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕ, ꯋꯥꯗꯤ ꯋꯥꯔꯤꯗꯀꯣ꯫ ꯅꯨꯄꯥꯅꯤꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯎꯅꯕꯕꯨ ꯅꯣꯡꯃꯈꯛ ꯂꯥꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ, ꯑꯩ ꯌꯥꯝ ꯇꯜꯂꯤꯗ꯫ ꯑꯁꯤ ꯅꯨꯄꯥꯁꯦ ꯂꯤꯛꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯂꯤꯕ꯫ ꯃꯥꯅ ꯂꯩꯔꯛꯄ ꯁꯥꯕꯗ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯦꯜꯒꯥꯁꯦ ꯂꯣꯏꯅ ꯂꯣꯏꯔꯤ." "ꯍꯥꯏ, ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ ꯏꯕꯦꯝꯃ꯫ ꯊꯕꯛ ꯑꯃꯇꯪ ꯍꯦꯛ ꯇꯧ ꯍꯥꯏꯔꯨꯔꯕꯗꯤꯅꯦ ꯄꯣꯔꯣꯛ ꯍꯦꯛꯇ ꯁꯣꯟꯕ." ꯅꯤꯡꯇꯦꯛꯄꯤ ꯁꯥꯎꯅ "ꯏꯃꯥꯅ ꯀꯔꯤ ꯈꯪꯒꯦ? ꯑꯩꯅ ꯁꯥꯎꯔꯤꯁꯤꯕꯨ ꯊꯕꯛ ꯇꯧꯕꯩꯅꯦꯅ ꯍꯥꯏꯈ꯭ꯔꯕꯣ? ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ? ꯍꯥ? ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯅꯪꯅ ꯁꯥꯎꯔꯤꯕꯅꯣꯕ?" ꯅꯤꯡꯇꯦꯛꯄꯤ ꯁꯥꯎꯅ ꯅꯨꯔꯥ ꯆꯐꯨ ꯑꯗꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯁꯨꯛꯐ ꯐꯔꯣꯏ꯫ ꯃꯥꯅ ꯍꯦꯛ ꯅꯤꯡꯈꯤꯕꯁꯦ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗꯅꯦ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯔꯔꯣꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯇꯦꯛꯄꯤꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯑꯗꯨ ꯃꯃꯥ ꯃꯥꯅ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯤꯅ "ꯏꯃꯥ, ꯇꯥ ꯆꯥꯎꯔꯦꯜ ꯂꯥꯛꯏ. ꯑꯩ ꯑꯝꯇ ꯊꯣꯛꯎꯒꯦꯀꯣ." ꯑꯁꯪꯕꯤꯁꯨ "ꯍꯣꯏ ꯍꯣꯏ, ꯊꯣꯛꯎꯔꯣ." ꯅꯤꯡꯊꯤꯁꯨ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯤ꯫ ꯆꯥꯎꯔꯦꯜ ꯅꯤꯡꯊꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯂꯥꯞꯇꯛꯅ ꯅꯤꯡꯊꯤꯅ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯆꯥꯎꯔꯦꯜꯅ "ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯃꯤꯀꯞ ꯑꯃ ꯇꯨꯝꯃꯨꯔꯦ." "ꯑꯁ, ꯌꯥꯔꯦ ꯕꯥ, ꯈꯤꯠꯇꯧꯔꯅꯨ, ꯃꯥꯜꯍꯜꯂꯅꯨ." "ꯃꯥꯜꯍꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ. ꯂꯥꯛꯑꯣ, ꯋꯥꯔꯤꯁꯨ ꯃꯌꯥꯝ ꯁꯥꯗꯧ ꯂꯩ. ꯐꯝꯊꯔꯛꯑꯣ." "ꯀꯩ ꯋꯥꯅꯣ ꯇꯥ ꯆꯥꯎꯔꯦꯜ?" "ꯏꯕꯥꯅꯤꯒꯤ ꯆꯍꯤꯁꯦ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ. ꯑꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ?" "ꯇꯥ ꯆꯥꯎꯔꯦꯜ, ꯏꯃꯥ ꯄꯥꯕ ꯂꯩꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ. ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ." ꯇꯥꯆꯧ ꯍꯥꯏꯔ ꯏꯅꯝꯃꯅ ꯄꯨꯗꯨꯅ ꯌꯥꯑꯣꯡ ꯏꯟꯈ꯭ꯔꯦ꯫
ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯩꯅ ꯑꯍꯜ ꯁꯥꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯂꯤ. ꯂꯨꯍꯣꯡꯕꯁꯦ ꯈꯤꯇꯪ ꯇꯞꯅ ꯍꯣꯡꯁꯤꯗ. ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯈꯔ ꯈꯣꯝꯂꯒ ꯃꯔꯨꯞ ꯃꯆꯥ ꯃꯆꯥ ꯈꯔ ꯍꯧꯈꯤꯒꯦ. ꯁꯤꯕꯣꯛꯇꯪꯗꯤ ꯇꯥ ꯆꯥꯎꯔꯦꯜꯅ ꯉꯥꯏꯕꯤꯔꯣ. ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯆꯍꯤ 2ꯃꯨꯛꯇꯤ ꯉꯥꯏꯕꯤꯔꯣ ꯍꯥꯏꯕꯅꯤꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ. ꯐꯔꯦ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯆꯍꯤ 2ꯁꯦ ꯑꯩ ꯉꯥꯏꯔꯒꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤꯀꯣ. ꯁꯦ, ꯑꯗꯣ ꯁꯤꯁꯦ ꯉꯥꯅꯦ. ꯑꯩꯈꯣꯏ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ. ꯅꯪꯅꯦ ꯏꯃꯥꯅꯦ ꯅꯤꯡꯇꯦꯛꯄꯤ ꯍꯣꯏ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯤ. ꯉꯥꯁꯦ ꯉꯁꯥꯏꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯤꯕꯅꯤ. ꯁꯥꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯅꯪ ꯉꯥꯏꯕꯗ ꯉꯥꯒꯁꯦ ꯂꯣꯏ ꯄꯠꯂꯦ. ꯐꯔꯦꯁꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣꯀꯣ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ. ꯐꯔꯦ ꯇꯥ ꯆꯥꯎꯔꯦꯜ, ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯨ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ. ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯈꯪꯅ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯄꯨꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯇꯅꯤ ꯈꯨꯠ ꯊꯦꯛꯅ ꯄꯥꯖꯔꯤꯕ. ꯅꯤꯡꯊꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯇꯦꯛꯄꯤꯗꯤ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯆꯦ, ꯇꯥ ꯆꯥꯎꯔꯦꯜꯅ ꯄꯤꯔꯛꯏꯔꯣ? ꯄꯤꯔꯛꯏꯅꯤ. ꯅꯤꯡꯇꯦꯛꯄꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ. ꯏꯆꯦ, ꯃꯅꯤꯡꯒꯤ ꯊꯔꯣꯒ ꯊꯣꯏꯅꯨꯒꯗꯣ ꯀꯧꯁꯦ. ꯀꯩꯒꯤꯅꯣ ꯅꯤꯡꯇꯦꯛꯄꯤ? ꯑꯩꯈꯣꯏꯗꯪ ꯆꯥꯔ ꯂꯣꯏꯔꯦ. ꯃꯤ ꯌꯥꯎꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣꯕ? ꯅꯍꯥꯟꯅꯦ ꯊꯔꯣꯒꯤ ꯅꯨꯄꯥꯅ ꯃꯩꯇꯩ ꯌꯦꯟ ꯑꯃ ꯄꯤꯔꯛꯑꯦꯅꯅꯦ ꯃꯣꯏ ꯆꯥ ꯂꯩꯔꯝꯃꯦ. ꯑꯩꯅ ꯁꯨꯝ ꯆꯠꯂꯨꯕꯗ. ꯑꯗꯨꯗ ꯑꯩꯁꯨ ꯆꯥꯕꯨꯗꯤ ꯆꯥꯔꯛꯑꯕ. ꯌꯥꯝꯅ ꯀꯂꯛ ꯊꯣꯛꯅ ꯄꯤꯖꯔꯛꯄ ꯑꯗꯨꯒꯤꯅꯦꯕ. ꯑꯗꯨ ꯏꯆꯦ, ꯑꯩꯈꯣꯏꯁꯨ ꯇꯥ ꯆꯥꯎꯔꯦꯜꯅ ꯄꯤꯔꯛꯏꯉꯩꯁꯤꯗ ꯑꯝꯇ ꯄꯤꯖꯍꯧꯁꯦꯕ ꯃꯣꯏꯁꯨ. ꯅꯤꯡꯊꯤꯁꯨ ꯃꯅꯥꯎ ꯅꯤꯡꯇꯦꯛꯄꯤꯒꯤ ꯄꯨꯛꯆꯦꯜꯃꯛ ꯂꯧꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯤꯔꯛꯇꯨꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯃꯤꯕꯨ ꯂꯦꯟꯅꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯊꯔꯣ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯀꯧꯗꯨꯅ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ. ꯅꯤꯡꯇꯦꯛꯄꯤꯅ, ꯍꯥꯎꯇ꯭ꯔꯣ ꯊꯔꯣ? ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅ. ꯅꯤꯡꯇꯦꯛꯄꯤꯒꯤ ꯃꯇꯧꯗꯨꯗ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯥꯎꯋꯦ ꯍꯥꯎꯋꯦ. ꯏꯆꯦ ꯅꯤꯡꯇꯦꯛꯄꯤ, ꯅꯪꯒꯤꯁꯨ ꯇꯥ ꯈꯣꯏꯃꯨꯗ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯄꯤꯍꯜꯂꯛꯎꯗꯅ ꯑꯃꯨꯛꯀ ꯆꯥꯊꯣꯛꯁꯦ. ꯑꯣꯏꯔꯣꯏ ꯈꯪꯕꯒꯤꯅꯤ ꯊꯔꯣ ꯃꯥꯅ ꯅꯥꯆꯦꯞꯇ ꯋꯥ ꯉꯥꯡꯂꯛꯂꯤꯕꯗꯣ. ꯅꯤꯡꯇꯦꯛꯄꯤ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ, ꯅꯣꯏ ꯇꯥ ꯈꯣꯏꯃꯨꯗꯤ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ. ꯏꯕꯥꯅꯤꯈꯛ ꯎꯅꯕ ꯆꯠꯄꯗ ꯄꯨꯛꯁꯦ ꯀꯥꯏꯈꯩ ꯄꯤꯖꯕꯒꯤ ꯋꯥꯅꯤ. ꯑꯗꯣ ꯉꯥꯏꯈꯣ, ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯈꯪꯅꯩꯌꯦ. ꯑꯗꯨꯗ ꯍꯦꯛꯇ ꯇꯧꯔꯛꯍꯜꯂꯒꯦ. ꯇꯧꯗꯧꯅꯤ ꯏꯆꯦ ꯍꯦꯛꯇ, ꯊꯣꯏꯅꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯤꯡꯊꯤꯅ, ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯂꯦꯞꯄꯣ. ꯋꯥꯐꯝ ꯑꯝꯇ ꯍꯧꯗꯣꯔꯛꯀꯦ. ꯀꯩ ꯋꯥꯅꯣ ꯏꯆꯦ ꯅꯤꯡꯊꯤ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯈꯣꯝꯂꯒ ꯐꯅꯦꯛ ꯃꯔꯨꯞ ꯇꯧꯁꯤꯔꯥ? ꯀꯩꯅꯣ ꯈꯔ ꯀꯥꯟꯅꯗꯧꯕ. ꯌꯥꯏꯅꯦ ꯏꯆꯦ, ꯇꯧꯁꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏ ꯑꯗꯣꯝ ꯅꯥꯀꯟꯗ ꯂꯩꯕ ꯏꯅꯝꯃ ꯍꯣꯏ ꯑꯗꯒꯤ ꯊꯤꯟꯕꯤ ꯍꯣꯏꯗꯣ ꯍꯪꯅꯔꯛꯑꯣ. ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯒꯤꯅꯅꯦ ꯑꯩꯅ ꯍꯦꯛꯇ ꯍꯪꯉꯛꯄ ꯍꯥꯏꯕꯗꯨꯅꯤ. ꯏꯆꯦ ꯅꯤꯡꯊꯤ, ꯅꯪ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯔꯣ? ꯂꯨꯍꯣꯡꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯤꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ. ꯑꯁꯨꯝꯅ ꯅꯤꯡꯊꯤꯅ ꯁꯤꯟꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯃꯧ ꯅꯍꯥꯁꯤꯡ ꯌꯥꯎꯗꯨꯅ ꯐꯅꯦꯛ ꯃꯔꯨꯞ ꯁꯦꯟꯐꯝ ꯈꯔ ꯌꯥꯝꯅ ꯇꯥꯕ ꯑꯃ ꯁꯤꯜꯂꯝꯃꯤ. ꯐꯅꯦꯛ ꯂꯧꯅꯤꯡꯕ ꯃꯤꯅ ꯂꯧꯕ, ꯂꯧꯅꯤꯡꯗꯕ ꯃꯤꯅ ꯁꯦꯜ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯅꯨ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯈꯤꯔꯝꯃꯤ. ꯔꯥꯅꯤꯅ, ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯁꯦ ꯑꯉꯥꯡꯁꯨ ꯐꯅ ꯑꯣꯏꯔꯤ. ꯃꯆꯦꯁꯦ ꯀꯥꯟꯊꯣꯛꯑꯝꯃꯒ ꯆꯦꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯏꯕꯣꯍꯜꯅ, ꯅꯪꯒꯤ ꯅꯆꯥꯁꯤꯡꯗꯣ ꯌꯥꯝꯅ ꯃꯅꯤꯡ ꯇꯝꯍꯜꯂꯤ, ꯑꯗꯨꯅꯅꯤ. ꯐꯔꯦꯁꯦ, ꯃꯈꯣꯏ ꯃꯄꯥ ꯃꯥꯒꯤ ꯃꯇꯝꯅ ꯂꯥꯛꯄꯒꯤ ꯆꯠꯆꯈꯤꯕꯅꯤ. ꯌꯥꯔꯦ ꯁꯤꯗ, ꯏꯕꯥꯅꯤ ꯈꯠꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯅꯨꯁꯨ ꯆꯦꯜꯂꯕꯅꯤꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯔꯥꯅꯤ ꯃꯆꯥ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ ꯊꯔꯣ, ꯅꯣꯏ ꯏꯆꯦ ꯅꯤꯡꯊꯤꯅ ꯇꯧꯋꯦ ꯍꯥꯏꯕ ꯃꯔꯨꯞꯇꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤꯅꯤ ꯌꯥꯎꯔꯤꯗꯣ. ꯑꯃꯗꯨ ꯈꯤꯇꯪ ꯉꯟꯈꯠꯅ ꯍꯥꯏꯅꯔꯒ ꯂꯧꯕ ꯌꯥꯒꯗ꯭ꯔꯣ? ꯑꯗꯨꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯆꯟꯗ ꯌꯥꯗ꯭ꯔꯕ ꯐꯤꯒꯦ ꯐꯅꯦꯛꯁꯤꯃꯗꯤ ꯂꯩꯕꯤꯒꯦ ꯇꯧꯕꯅꯤ. ꯅꯪ ꯑꯝꯇ ꯍꯥꯏꯔꯒ ꯌꯦꯡꯉꯨꯗꯅ. ꯍꯣꯏ ꯃꯥ, ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯠꯂꯒ ꯍꯥꯏꯔꯨꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯃꯗꯤ ꯔꯥꯅꯤꯗꯨ ꯅꯤꯡꯊꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯤ ꯃꯥꯡꯒꯣꯜꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯆꯦ ꯅꯤꯡꯊꯤ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ. ꯍꯩꯃꯥ, ꯏꯟꯗꯣꯝꯆꯥꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯆꯪꯉꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ. ꯑꯩꯁꯨ ꯌꯥꯎꯔꯛꯏ. ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯀꯩ ꯋꯥꯅꯣ ꯏꯟꯗꯣꯝꯆꯥ? ꯀꯩꯁꯨ ꯅꯠꯇꯦꯗ.
ꯊꯣꯏꯅꯨꯁꯨ ꯆꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯃꯔꯨꯞꯇꯣ ꯑꯃ ꯍꯥꯟꯅ ꯂꯧꯒꯦ ꯍꯥꯏꯅ ꯏꯅꯦꯁꯦ ꯂꯥꯛꯄꯅꯤ꯫ ꯊꯥ ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯛꯇꯧꯔꯦ꯫ ꯂꯥꯡꯕꯟ ꯊꯥ ꯌꯧꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯩꯁꯦ ꯂꯩꯅꯤꯡꯗꯕ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯑꯗꯨꯅ ꯑꯩ ꯊꯣꯏꯅꯨꯒꯤꯅꯦ ꯐꯤꯒꯦꯒꯤ ꯂꯪꯁꯦ ꯂꯩꯔꯒ ꯇꯞꯅ ꯇꯞꯅ ꯂꯪꯕ ꯍꯧꯕꯤꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯂꯧꯑꯣ꯫ ꯐꯅꯦꯛ ꯃꯔꯨꯞꯄꯨ ꯑꯗꯨꯝ ꯄꯪꯂꯧ ꯂꯧꯅꯕꯅꯤ꯫ ꯃꯔꯨꯞ ꯑꯣꯠꯄ ꯅꯨꯃꯤꯠꯇꯨꯗ ꯑꯔꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯗ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯥꯏꯔꯣ, ꯑꯗꯨꯒ ꯑꯩꯅꯁꯨ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯑꯗꯨꯝ ꯂꯧꯔꯁꯦ ꯏꯟꯗꯣꯝꯆꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯝꯅꯅꯦ ꯇꯥꯔꯕꯅꯤꯅ ꯊꯔꯣ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯏꯃꯥ ꯆꯠꯂꯝꯃꯒꯦ꯫ ꯏꯃꯥ, ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ, ꯏꯃꯥ ꯆꯠꯂꯝꯃꯣ꯫ ꯔꯥꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯇꯦꯛꯄꯤ ꯃꯥꯅ ꯀꯥꯗꯒꯤ ꯇꯥꯔꯤꯕꯅꯤ꯫ ꯊꯔꯣꯅ, ꯏꯆꯦ, ꯅꯪꯒꯤꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯗꯣꯏꯅꯣ? ꯇꯥ ꯆꯥꯎꯔꯦꯜ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯨ ꯐꯅꯗꯤ ꯀꯨꯏꯔꯦ, ꯂꯨꯍꯣꯡꯅꯕ ꯇꯧꯔꯗꯅ꯫ ꯑꯩꯁꯨ ꯍꯣꯡꯉꯒꯦ ꯈꯜꯂꯤ꯫ ꯊꯣꯏꯅꯨꯒꯤꯗꯣ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯒ ꯍꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯐꯪꯖꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ, ꯑꯝꯇ ꯌꯥꯎꯕ ꯐꯪꯅꯔꯔꯣꯏ꯫ ꯑꯗꯨꯅꯁꯨ ꯐꯩꯗ ꯏꯆꯦ꯫ ꯊꯣꯏꯅꯨ ꯏꯕꯥꯅꯤꯗꯤ ꯆꯠꯂꯅꯤ꯫ ꯑꯩꯈꯣꯏ ꯅꯤꯡꯇꯦꯛꯄꯤꯒ ꯅꯕꯥꯅꯤꯃꯨꯛ ꯂꯩꯍꯧꯔꯗꯣꯏꯅꯤꯅꯦ꯫ ꯅꯕꯥꯅꯤꯕꯨ ꯀꯔꯝꯕꯅ ꯍꯥꯟꯗꯣꯏꯅꯣ? ꯈꯪꯗꯦꯗ ꯏꯆꯦ, ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ, ꯑꯩꯅ ꯍꯥꯟꯅ ꯍꯥꯜꯂꯅꯤꯗ꯫ ꯑꯩꯈꯣꯏ ꯊꯔꯣꯒꯤꯗꯨꯗꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯔꯣꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯆꯦ, ꯅꯪꯅꯁꯨ ꯌꯥꯝ ꯄꯪꯉꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯅꯣ ꯅꯤꯡꯇꯦꯛꯄꯤ? ꯏꯆꯦꯒꯤꯁꯨ ꯍꯧꯔꯛꯄ ꯊꯕꯥꯟꯁꯤꯗ ꯍꯥꯏꯅꯕ ꯂꯥꯛꯑꯅꯤ ꯍꯥꯏꯅꯤ꯫ ꯑꯗꯨꯗꯤ ꯐꯅꯦꯛ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯅꯪꯅ ꯍꯥꯟꯅ ꯂꯧꯔꯒ ꯅꯪꯒꯤꯁꯨ ꯂꯨꯍꯣꯡꯕꯅꯦꯅ ꯈꯜꯂꯒ ꯆꯆꯥ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯍꯧꯒꯦꯗꯤ ꯂꯩꯇꯦ꯫ ꯊꯣꯏꯅꯨꯗ ꯍꯥꯟꯅ ꯄꯤꯊꯣꯛꯇꯣꯏꯗꯣ ꯀꯩꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯅꯤ ꯌꯨꯝꯊꯪꯅꯅ ꯂꯨꯍꯣꯡꯕꯁꯦ ꯑꯍꯥꯟꯕ ꯆꯆꯥ ꯌꯥꯎꯕ ꯇꯥꯟꯅꯩꯅꯤ꯫ ꯅꯪꯅ ꯏꯄꯪ ꯄꯪꯈꯩ ꯂꯣꯏ ꯍꯥꯏꯗꯣꯏꯗꯨꯕꯣ? ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯗꯤ ꯌꯥꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯔꯨꯞ ꯑꯣꯠꯄꯁꯨ ꯀꯅꯥꯝꯇ ꯂꯥꯛꯄ ꯅꯠꯇꯦ, ꯑꯩꯈꯣꯏꯇꯪꯅꯤ, ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯣꯠꯄꯅꯤ꯫ ꯑꯗꯨꯅ ꯃꯔꯨꯞꯇꯣ ꯑꯩꯈꯣꯏ ꯏꯅꯦꯗ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯣ꯫ ꯑꯗꯨꯒ ꯊꯔꯣꯗꯨꯅꯅꯦ ꯑꯩꯅ ꯄꯨꯔꯒ ꯇꯥ ꯈꯣꯏꯃꯨ ꯎꯅꯕ ꯆꯠꯈ꯭ꯔꯒꯦ꯫ ꯍꯜꯂꯛꯑꯒ ꯍꯦꯛ ꯐꯥꯎꯗ꯭ꯔꯦ ꯍꯥꯏꯔꯣꯗꯅ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯐꯠꯇꯕ ꯂꯧꯁꯤꯡ ꯀꯂꯛ ꯃꯥꯡꯖꯥꯎ ꯊꯥꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯅꯦꯛ ꯃꯔꯨꯞꯀꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯛꯄ ꯑꯗꯨꯗ ꯊꯔꯣ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣ, ꯊꯔꯣ, ꯇꯥꯕ꯭ꯔꯣ? ꯊꯔꯣꯁꯨ ꯇꯥꯔꯗꯨꯅ, ꯏꯆꯦ ꯅꯤꯡꯇꯦꯛꯄꯤ, ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯛꯑꯣ, ꯏꯕꯥꯅꯤꯅꯦ ꯇꯥ ꯈꯣꯏꯃꯨ ꯎꯅꯕ ꯑꯝꯇ ꯊꯣꯛꯎꯁꯤ꯫ ꯏꯆꯦ, ꯃꯔꯨꯞ ꯂꯩꯔꯤꯁꯤꯗꯤ, ꯏꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏ꯫ ꯃꯔꯨꯞ ꯑꯣꯠꯄꯗꯣ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯗꯤ꯫ ꯃꯔꯨꯞ ꯑꯣꯠꯄꯕꯨ ꯃꯤ ꯄꯥꯛꯅ ꯂꯥꯛꯇꯕꯅꯤꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯆꯦꯅ ꯑꯗꯨꯝ ꯈꯪꯅ ꯇꯧꯖꯔꯛꯑꯁꯅꯤ꯫ ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯊꯣꯛꯑꯁꯤ꯫ ꯇꯥ ꯈꯣꯏꯃꯨꯗꯣ ꯂꯥꯛꯑꯒ ꯉꯥꯏꯔꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯐꯅꯦꯛꯁꯤꯡꯗꯣ ꯍꯣꯡꯗꯣꯔꯛꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯇꯦꯛꯄꯤꯅ ꯇꯧꯗꯨꯅ ꯊꯔꯣꯕꯨ ꯈꯣꯏꯃꯨ ꯎꯅꯕ ꯆꯠꯄ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗꯅꯤ ꯈꯣꯏꯃꯨ, ꯅꯤꯡꯇꯦꯛꯄꯤ ꯑꯃꯗꯤ ꯊꯔꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯅꯪꯅ ꯂꯥꯛꯄꯁꯤꯃ ꯐꯛ ꯄꯥꯛꯅ ꯂꯥꯛꯇꯦ꯫ ꯌꯥꯗꯗꯧꯔꯤꯅꯦꯕ ꯊꯕꯛ ꯃꯌꯥꯝꯁꯤꯗ꯫ ꯂꯧꯕꯨ ꯑꯃꯨꯛ ꯀꯨꯝꯒꯗ꯭ꯔꯥ, ꯁꯟ ꯃꯌꯥꯝꯁꯤꯕꯨ ꯑꯃꯨꯛ ꯂꯣꯏꯒꯗ꯭ꯔꯥ? ꯋꯥꯔꯦ ꯑꯗꯨꯏꯅꯤ꯫ ꯍꯣꯏꯃꯤ, ꯑꯇꯩ ꯃꯇꯝꯗ ꯂꯥꯛꯇ꯭ꯔꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯂꯥꯛꯄ ꯌꯥꯏ, ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯌꯥꯝ ꯑꯍꯦꯟꯕ ꯄꯥꯝꯃꯛꯑꯅꯨꯀꯣ꯫ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯔꯣ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥ ꯈꯣꯏꯃꯨ꯫ ꯊꯣꯏꯅꯨꯗꯤ ꯀꯝꯗꯧꯔꯤ? ꯃꯥꯗꯤ ꯂꯨꯍꯣꯡꯗꯧꯔꯦꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯆꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯅꯥꯎꯅꯨꯄꯤ ꯍꯥꯟꯅ ꯆꯠꯇꯣꯔꯕꯣ? ꯈꯪꯗꯦꯗ ꯇꯥ ꯈꯣꯏꯃꯨ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯃꯁꯛ ꯃꯇꯧꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯔꯦ, ꯑꯗꯨꯅ ꯈꯝꯕꯅ ꯀꯨꯏꯅ ꯊꯝꯅꯤꯡꯉꯝꯃꯔꯣꯏ꯫ ꯑꯗ ꯇꯥꯏꯌꯦ ꯇꯥ ꯈꯣꯏꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯁꯨꯝ ꯎꯅꯔꯕ ꯃꯇꯨꯡꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯗꯅꯤ ꯅꯤꯡꯇꯦꯛꯄꯤꯅ, ꯊꯔꯣ, ꯁꯦꯜ ꯈꯔ ꯍꯟꯖꯤꯜꯂꯛꯑꯣ, ꯅꯪꯁꯨ ꯁꯤꯡꯖꯨ ꯕꯣꯔꯥꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯄꯤꯔꯤꯅꯤ꯫ ꯇꯥ ꯈꯣꯏꯃꯨꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯄꯤꯖꯈꯤꯕꯅꯤ꯫ ꯊꯔꯣ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯨꯄꯥꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯗꯤ ꯃꯣꯏꯅ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯗꯨꯗꯤ ꯐꯖꯗꯦꯗ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯒ꯫ ꯑꯗꯣ ꯀꯌꯥ ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯅꯣ? 50 ꯍꯟꯖꯤꯜꯂꯛꯑꯣ꯫ ꯊꯔꯣ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯏ꯫
ꯅꯤꯡꯇꯦꯛꯄꯤꯒꯤ ꯀꯣꯟꯊꯣꯡꯗꯅꯤ ꯇꯧꯅꯔꯤꯕꯗꯣ꯫ ꯅꯤꯡꯊꯤ ꯃꯄꯥ ꯆꯥꯅ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯤꯅ ꯊꯔꯣ ꯉꯁꯤꯒꯤ ꯃꯔꯨꯞꯀꯤ ꯁꯦꯜꯗꯣ ꯏꯟꯗꯣꯝꯆꯥꯅ ꯂꯧꯒꯦ ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯑꯌꯥꯎꯕꯁꯤꯡꯅ ꯌꯥꯗꯕꯗꯒꯤ ꯑꯐꯥꯎ ꯑꯐꯥꯎꯕꯗ ꯄꯤꯕꯤꯌꯣꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯉꯥꯡꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯏꯆꯦꯅ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯐꯥꯎꯗꯪ ꯆꯠꯂꯒ ꯏꯃꯥꯕꯨ ꯀꯧꯔꯒ ꯉꯥꯡꯅꯕꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯃꯔꯨꯞꯄꯨ ꯀꯅꯥꯗ ꯐꯥꯎꯈ꯭ꯔꯒꯦ? ꯑꯩꯈꯣꯏ ꯏꯟꯗꯣꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯐꯥꯎꯈ꯭ꯔꯦ꯫ ꯊꯔꯣ ꯃꯍꯥꯛ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯧ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯇꯨꯃꯤꯟꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯊꯕꯛ ꯆꯠꯊꯣꯛꯎꯔꯒ ꯍꯜꯂꯛꯄꯒꯤ ꯁꯨꯃꯥꯡꯗ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯔꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥ, ꯃꯔꯨꯞꯇꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯏꯆꯦ ꯅꯤꯡꯊꯤꯅ꯫ ꯃꯔꯨꯞ ꯌꯥꯎꯕꯁꯤꯡ ꯑꯗꯨꯅ ꯑꯐꯥꯎ ꯑꯐꯥꯎꯕꯗ ꯑꯗꯨꯝ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯄꯤꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯔꯨꯞꯇꯣ ꯃꯤ ꯑꯣꯠꯄ ꯂꯥꯛꯇꯦ, ꯂꯥꯛꯑꯅꯣꯅ ꯆꯠꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯔꯨꯞꯇꯤ ꯀꯅꯥꯗ ꯐꯥꯎꯏ ꯍꯥꯏꯒꯦ? ꯏꯆꯦ ꯅꯤꯡꯊꯤ ꯍꯣꯏꯒꯤ ꯏꯟꯗꯣꯟꯗꯨꯗ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯆꯠꯂꯒ ꯍꯥꯏꯔꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯥꯅꯤ ꯐꯨꯒꯥꯎꯕꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯅꯤꯡꯊꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤ, ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ? ꯃꯔꯨꯞꯇꯣ ꯑꯣꯠꯂꯔꯣꯏ꯫ ꯐꯅꯦꯛ ꯃꯔꯨꯞꯅꯤ ꯑꯗꯨꯝ ꯄꯪꯄꯤꯗ ꯄꯤꯕ ꯌꯥꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯌꯥꯔꯗꯤ ꯄꯤꯒꯦꯅ, ꯑꯗꯨꯕꯨ ꯑꯌꯥꯎꯕ ꯃꯈꯣꯏꯅ ꯑꯝꯇ ꯌꯥꯔꯛꯇꯕꯗꯨꯗ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏꯅꯦ ꯐꯔꯦ, ꯌꯥꯗꯕꯗꯣ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯪ ꯀꯧꯔꯛꯑꯒ ꯑꯐꯥꯎꯕ ꯃꯤꯗꯨꯁꯨ ꯑꯣꯏꯔꯦ, ꯑꯌꯥꯎꯕ ꯃꯤꯗꯕꯨ ꯑꯣꯏꯔꯦ, ꯑꯩꯅ ꯍꯥꯏꯅꯐꯝ ꯊꯣꯛꯄ ꯍꯥꯏꯅꯅꯤꯗꯅ꯫ ꯑꯗꯨ ꯈꯛꯇꯤ ꯅꯪꯁꯨ ꯁꯤꯟꯕꯤꯕ ꯌꯥꯏꯗꯅ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯌꯥꯎꯔꯤꯕꯁꯦ, ꯅꯠꯇ꯭ꯔꯅꯦ? ꯑꯩꯗꯤ ꯊꯔꯣ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯤ, ꯂꯥꯛꯇꯕꯗꯨꯗ꯫ ꯑꯣ, ꯊꯔꯣꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯅꯤꯡꯇꯦꯛꯄꯤꯅ ꯄꯨꯔꯒ ꯆꯠꯂꯨꯔꯤꯗꯨꯗꯤ, ꯑꯗꯨꯕꯨ ꯅꯪꯕꯨ ꯈꯪꯍꯧꯗ꯭ꯔꯕꯔꯣ? ꯉꯁꯤꯗꯒꯤꯅꯦ ꯃꯔꯨꯞ ꯀꯝꯇ ꯌꯥꯎꯔꯣꯏ꯫ ꯍꯨꯟꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥꯡꯖꯔꯁꯅꯨ꯫ ꯏꯆꯥꯒꯤ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯗ ꯑꯣꯏꯗꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯇꯦꯛꯄꯤꯅ ꯃꯔꯨꯞꯀꯤ ꯁꯦꯜ ꯄꯤꯗꯕꯩꯕꯨ ꯁꯥꯎꯕꯤꯔꯤ, ꯇꯟꯕꯨ ꯇꯟꯗꯦ꯫ ꯑꯁ, ꯌꯥꯎꯅꯤꯡ ꯌꯥꯎꯁꯅꯨ, ꯌꯥꯎꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯨ, ꯃꯋꯥ ꯂꯧꯗꯦꯍꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯒ ꯊꯔꯣꯒ ꯌꯥꯎꯃꯤꯟꯅꯕꯗꯨꯗꯤ? ꯑꯉꯥꯡ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯇꯧꯃꯤꯟꯅꯔꯅꯤ꯫ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯩ ꯀꯩꯗꯧꯕꯒꯤ ꯌꯥꯎꯖꯔꯨꯗꯣꯏꯅꯣ? ꯑꯉꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ꯫ ꯃꯤꯔꯛ ꯊꯣꯛꯇꯕ, ꯃꯤ ꯇꯤꯟꯅꯕ ꯍꯩꯇꯕ, ꯃꯄꯥꯟ ꯊꯣꯛꯇꯕꯒꯤ ꯁꯥꯖꯠꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ꯫ ꯔꯥꯅꯤ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯉꯥꯡꯅꯤ, ꯃꯈꯣꯏꯅ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯐꯅ ꯃꯕꯨꯛꯆꯦꯜ ꯑꯁꯤ ꯐꯠꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕꯅꯤ, ꯑꯗꯨꯒ ꯊꯥꯖꯕ ꯍꯥꯠꯄ ꯉꯁꯤꯗꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯍꯣꯏ, ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯃꯔꯨꯞꯀꯤ ꯆꯪꯅꯗꯦ ꯀꯥꯏꯗꯣ ꯄꯥꯝꯗꯦ, ꯑꯗꯨꯕꯨꯅꯦ ꯂꯣꯏꯔꯕꯅꯤ ꯃꯈꯣꯏ꯫ ꯏꯃꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ꯫ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯤꯗꯣ ꯀꯗꯥꯏꯗꯅꯣꯃ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ꯫ ꯊꯣꯏꯅꯨ ꯃꯇꯥꯡ ꯆꯥꯅ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦ, ꯅꯪꯕꯨ ꯏꯆꯦ ꯅꯤꯡꯇꯦꯛꯄꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯨꯕꯗꯨꯕꯨ ꯀꯩꯕꯨ ꯆꯥꯔꯛꯑꯒꯦ? ꯊꯔꯣ ꯃꯔꯨꯞꯀꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯀꯥꯎꯊꯣꯛꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩꯅꯦ ꯑꯃꯨꯛ ꯍꯟꯅ ꯃꯣꯏ ꯅꯨꯄꯥ ꯎꯅꯕꯒ ꯆꯠꯆꯔꯔꯣꯏ꯫ ꯌꯥꯝ ꯏꯖꯠ ꯌꯥꯎꯗꯕ ꯃꯤꯅꯤ꯫ ꯁꯤꯡꯖꯨ ꯕꯣꯔꯥꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯏꯆꯦ ꯅꯤꯡꯇꯦꯛꯄꯤꯅꯅꯦ ꯁꯦꯜꯅ ꯃꯥꯅ ꯄꯤꯔꯝꯕꯅꯤ, ꯊꯔꯣ ꯂꯨꯄꯥ 50 ꯍꯟꯖꯤꯜꯂꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯅꯦꯃꯤ, ꯑꯗꯨꯒꯤ ꯍꯟꯖꯤꯜꯂꯝꯃꯤꯕꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩꯅꯤ꯫ ꯃꯣꯏꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖ ꯂꯩꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥ ꯊꯋꯥꯟ ꯍꯣꯏ, ꯇꯥ ꯊꯧꯕ ꯍꯣꯏ ꯂꯥꯛꯄꯗꯗꯤ ꯃꯕꯨꯛꯇꯣ ꯀꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯕꯅꯤ꯫ ꯃꯣꯏꯒꯤꯗꯤꯅꯦ ꯌꯥꯝ ꯍꯩꯅꯗꯦ, ꯀꯣꯛ ꯍꯦꯛꯇ ꯁꯥꯟꯅꯔꯛꯏ꯫ ꯃꯇꯥ ꯑꯃꯅꯤ ꯃꯣꯏꯁꯤꯡꯁꯦ, ꯖꯥꯠ ꯖꯥꯠꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯃꯔꯨꯞꯀꯤꯗꯨꯕꯨ ꯄꯤꯔꯛꯑꯕꯣ? ꯍꯥꯏ, ꯃꯔꯨꯞꯀ ꯄꯜꯂꯛꯀꯅꯨ, ꯃꯔꯨꯞꯀꯤꯅꯤ ꯉꯥꯡꯅꯔꯝꯃꯤꯁꯤ꯫ ꯑꯦ, ꯀꯩꯗꯧꯔꯒꯦ? ꯍꯣ, ꯌꯥꯗ꯭ꯔꯦꯌꯦ ꯑꯌꯥꯎꯕꯁꯤꯡ ꯑꯗꯨꯅ꯫ ꯏꯁ, ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯄꯪꯄꯤꯗ ꯄꯤꯕꯗꯣ ꯍꯟꯗꯛꯅ ꯈꯪꯌꯥ ꯌꯥꯗ꯭ꯔꯕ? ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕ ꯑꯃ ꯂꯩ꯫ ꯏꯆꯦ ꯅꯤꯡꯊꯤꯁꯨ ꯃꯥꯡꯒꯣꯜ ꯀꯥꯔꯛꯑꯅꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯟꯅ ꯖꯇ꯭ꯔꯥ ꯂꯧꯈ꯭ꯔꯗꯤ ꯃꯥꯒꯤꯗꯣ ꯌꯥꯔꯔꯣꯏꯅ꯫ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯌꯨꯡꯅꯦ, ꯃꯀꯣꯛ ꯌꯥꯎꯗꯕ ꯋꯥꯈꯜꯗꯣ ꯇꯧꯔꯝꯒꯅꯤꯌꯦ꯫ ꯑꯩꯅ ꯍꯪꯒꯅꯤ ꯃꯔꯨꯞ ꯌꯥꯎꯃꯤꯟꯅꯕꯁꯤꯡꯗ, ꯑꯗꯨꯒꯅꯦ ꯍꯨꯔꯥꯟꯕ ꯐꯥꯅꯤ꯫ ꯑꯁꯨꯝ ꯇꯧꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯕ ꯅꯠꯇꯅ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅꯔꯝꯗꯦ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ, ꯅꯨꯄꯥꯒꯤ ꯆꯥꯏꯁꯦꯟꯒꯤ, ꯄꯨꯈꯝ ꯇꯦꯡꯀꯣꯠꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯨꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ, ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏꯗ
ꯁꯤꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯅꯤꯡꯊꯤ ꯑꯃꯗꯤ ꯊꯔꯣ ꯃꯕꯥꯅꯤ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕꯗ ꯊꯔꯣ ꯃꯥꯁꯨ ꯂꯧꯖꯔꯁꯅꯨ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯔꯥꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯀꯌꯥꯗ ꯍꯩꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯅꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯣ, ꯐꯅꯦꯛ ꯃꯔꯨꯞꯇꯣ ꯀꯅꯥꯝꯇ ꯑꯣꯠꯄ ꯆꯠꯂꯝꯗ꯭ꯔꯤ꯫ ꯅꯤꯡꯊꯤ ꯃꯊꯟꯇ ꯇꯧꯔꯒ ꯑꯣꯠꯂ ꯃꯥꯜꯂꯦ, ꯑꯗꯨꯒ ꯐꯥꯎꯍꯟꯅꯤꯡꯕ ꯑꯃꯗ ꯐꯥꯎꯍꯜꯂ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯗ ꯁꯦꯜ ꯑꯗꯣ ꯄꯤꯅꯤꯡꯗꯕꯒꯤ ꯃꯥꯅ ꯃꯅꯦꯗ ꯐꯥꯎꯔꯦꯅ ꯍꯥꯏꯖꯤꯜꯂꯒ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯂꯣꯏꯅ ꯂꯩꯔꯤꯅꯤ꯫ ꯌꯥꯔꯤꯁꯦ ꯏꯃꯥ, ꯄꯤꯅꯤꯡꯗ ꯄꯤꯔꯛꯇꯧ ꯁꯔꯨꯛ ꯃꯆꯤꯜ ꯊꯤꯔꯒ ꯄꯤꯔꯛꯇꯕꯗꯨꯅ ꯐꯔꯦ꯫ ꯃꯗꯨꯅ ꯍꯦꯛꯇ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯤ ꯂꯩꯕꯗ ꯀꯣꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ, ꯇꯣꯛꯑꯁꯦ ꯃꯥꯟꯅꯔꯨꯔꯅꯨ꯫ ꯃꯈꯣꯏꯅ ꯇꯧꯖꯕꯗꯣ ꯁꯣꯏꯗꯅ ꯃꯍꯩ ꯐꯪꯅꯤ꯫ ꯆꯤꯟ ꯊꯤꯔꯕꯗꯤꯅꯦ, ꯁꯟꯁꯦꯟꯅ ꯍꯛꯀꯩꯅ ꯆꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯥꯔꯒ ꯇꯣꯛꯑꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯊꯣꯏꯅꯨꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯤ ꯑꯃꯨꯛ ꯍꯩꯅ ꯁꯤꯡꯅꯕ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯟꯅ ꯀꯧꯅꯔꯝꯗ꯭ꯔꯕꯁꯨ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯕꯅ ꯅꯣꯡꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯈꯟꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯊꯔꯣ ꯑꯃꯗꯤ ꯔꯥꯅꯤꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯂꯣꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯊꯔꯣ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯅꯤꯡꯇꯦꯛꯄꯤꯅ, ꯊꯔꯣ, ꯅꯣꯏ ꯊꯣꯏꯅꯨ ꯂꯨꯍꯣꯡꯈꯤꯕꯗꯣ ꯁꯅꯥꯒꯤ ꯈꯨꯖꯤ ꯍꯥꯞꯈꯤꯕ꯭ꯔꯣ? ꯊꯣꯏꯅꯨ ꯅꯨꯡꯁꯤꯗꯅ ꯈꯨꯝꯂꯛꯏ꯫ ꯁꯅꯥꯒꯤ ꯈꯨꯖꯤꯗꯤ ꯍꯥꯞꯈꯤꯗ꯭ꯔꯦ, ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃꯗꯤ ꯍꯥꯞꯈꯤꯕꯅꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯑꯣ ꯍꯥꯏꯗꯨꯅ ꯁꯨꯒꯠꯂꯤ꯫ ꯑꯗꯣ ꯑꯩꯗꯤ ꯍꯟꯗꯛ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯗ ꯁꯅꯥꯒꯤ ꯈꯨꯖꯤ ꯁꯤꯒꯦꯅ ꯈꯜꯂꯤ꯫ ꯍꯟꯗꯛꯀꯤ ꯐꯅꯦꯛ ꯃꯔꯨꯞꯇꯣ ꯑꯩꯉꯣꯟꯗ ꯐꯪꯍꯟ ꯇꯥꯔꯦ꯫ ꯐꯪꯅꯤ ꯐꯪꯅꯤ, ꯐꯅꯦꯛ ꯃꯔꯨꯞꯇꯣ ꯁꯣꯏꯗꯅ ꯏꯆꯦ ꯅꯤꯡꯇꯦꯛꯄꯤ ꯍꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯄꯣꯠꯅꯤꯅ ꯑꯗꯨꯝ ꯐꯪꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ꯫ ꯊꯔꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯃꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯊꯔꯣ? ꯏꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯁꯥꯁꯦꯅ ꯊꯝꯕꯗꯣ ꯑꯩ ꯈꯨꯖꯤ ꯑꯣꯏꯅ ꯁꯥꯗꯣꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯇꯦꯛꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯇꯦꯛꯄꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯣꯟꯊꯣꯛꯅꯁꯨ ꯀꯂꯛ ꯃꯤꯍꯧ ꯃꯥꯡꯗ ꯊꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯍꯦꯟꯕ ꯄꯥꯝꯃꯟꯗꯅꯅꯦ, ꯅꯨꯄꯥ ꯐꯪꯗꯗꯅ ꯑꯔꯤꯕꯤ ꯑꯣꯏꯕ꯭ꯔꯁꯨ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯏꯃꯥ, ꯌꯥꯔꯤꯁꯦ, ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯔꯒꯦꯀꯣ? ꯇꯧꯔꯣ꯫ ꯂꯨꯍꯣꯡꯕꯗꯅꯦ ꯁꯤꯔꯒ ꯆꯠꯂꯣ ꯍꯦꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯔꯣ ꯐꯖꯅ ꯀꯦꯊꯗꯨꯅ ꯂꯥꯛꯏ꯫ ꯂꯨꯍꯣꯡꯕꯁꯨ ꯍꯧꯔꯤ꯫ ꯊꯔꯣꯅ ꯅꯥꯇꯦꯛꯄꯤꯗ, ꯏꯆꯦ, ꯀꯥꯏꯅꯣ ꯈꯨꯖꯤꯗꯨꯕꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯔꯒꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ꯫ ꯅꯤꯡꯇꯦꯛꯄꯤ ꯏꯌꯥ ꯇꯧꯗꯨꯅ, ꯁꯥꯗ꯭ꯔꯦꯗ, ꯐꯪꯉꯛꯄ ꯁꯦꯜꯗꯣ ꯏꯆꯦꯒꯤꯗ ꯍꯥꯞꯄꯒ ꯁꯟ ꯈꯔ ꯍꯦꯟꯅ ꯁꯥꯈ꯭ꯔꯦ꯫ ꯑꯣ, ꯁꯥꯎ ꯏꯆꯦ, ꯍꯧꯖꯤꯛ ꯁꯥꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯅꯤ? ꯊꯔꯣ, ꯑꯩꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯪꯅꯔꯅꯤ꯫ ꯑꯆꯥꯄꯣꯠꯇꯒꯤ ꯐꯤꯔꯣꯜꯗꯒꯤ ꯃꯌꯥꯝ ꯂꯩꯍꯟꯒꯦ ꯁꯨꯝꯃꯒ꯫ ꯍꯣꯏ, ꯏꯆꯦ, ꯂꯩꯁꯥꯔꯤꯉꯩꯗ ꯑꯐꯕ ꯈꯟꯖꯍꯧ꯫ ꯆꯤꯟꯕꯥꯜꯊꯣꯡꯗ ꯍꯥꯏꯖꯔꯕꯁꯨ ꯃꯥ ꯃꯅꯨꯡꯗꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯀꯩꯅꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯂꯩꯍꯧꯔꯤꯕꯁꯤ ꯅꯤꯡꯇꯦꯛꯄꯤ ꯑꯃꯗꯤ ꯊꯔꯣ ꯈꯛꯇꯃꯛ ꯉꯥꯏꯔꯛꯂꯤ꯫ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯅꯤ ꯅꯤꯡꯇꯦꯛꯄꯤ ꯃꯥꯒ ꯈꯪꯅꯕ ꯈꯣꯏꯃꯨꯒ ꯀꯟꯅ ꯈꯠꯅꯔꯤ꯫ ꯇꯥ ꯈꯣꯏꯃꯨ, ꯆꯍꯤꯁꯦ ꯀꯩꯁꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤ, ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯒ ꯅꯪ ꯂꯥꯛꯅꯕ ꯀꯥꯗꯣ ꯑꯗꯨ ꯁꯦꯝꯅꯅꯕ ꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯁꯦ ꯍꯥꯏꯅꯣ? ꯃꯗꯨꯗꯤꯅꯦ ꯅꯨꯄꯥ ꯅꯪꯅ ꯇꯧꯒꯗꯕ꯫ ꯇꯧꯗꯣꯏꯅꯦ꯫ ꯉꯥꯏꯕ ꯉꯝꯗ꯭ꯔꯒ ꯅꯪꯁꯨ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ꯫ ꯇꯥ ꯈꯣꯏꯃꯨ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ? ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯁꯦꯡꯅꯁꯨ ꯍꯥꯏꯒꯦ, ꯅꯪꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯑꯣꯡꯗꯣ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯗꯨ ꯁꯦꯝꯗꯣꯛꯑꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯁꯦ, ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯅꯔꯁꯤ꯫ ꯑꯩ ꯁꯦꯝꯗꯣꯛꯑꯒꯦ, ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯕ ꯇꯥ ꯈꯣꯏꯃꯨ꯫ ꯅꯪ ꯌꯥꯝ ꯍꯩꯅꯗꯦꯗ, ꯅꯃꯥꯏ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦ꯫ ꯅꯤꯡꯇꯦꯛꯄꯤ ꯃꯄꯤꯗꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯁꯤꯟꯊꯔꯤ꯫ ꯈꯣꯏꯃꯨ ꯁꯥꯎꯅ ꯆꯠꯈꯤ꯫ ꯅꯤꯡꯇꯦꯛꯄꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯀꯞꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯔꯣꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯦ ꯅꯤꯡꯇꯦꯛꯄꯤ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯨꯕꯣ? ꯅꯣꯏ ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯍꯩꯅꯗꯦ ꯍꯥꯏ꯫
Ibani kainarase hai. Mana fane aigi khanbidrabasu. Aina magi khanduna. Fazadaba pumba loishinkibani. Adubu ngasidi aibusu inthokpiramle. Yarise ije kaishu khanganu. Ichegisu soidana amadi lakhiniye. Phari ichesu changkhrage. Hoi je. Ningtekpi ngaside mahak mache tana kaire magi thamoisu. Tauruba khudingmaksu magi niko. Macha atombina kaptuna chensilakpa aduda asangbina. Hai, nang kai taure? Ningtekpi mamada konduna kaple. Ima, ai mukbang base ani suna leiramkidra. Migi mityengda suna cha aise. Ai henba pambi. Isung imanabi singi mamangda. Mabuda chingkhatpada. Isung imanabi singna su aibu. Kalak mangzong thabini ai nabiba. Pumnamaksina aigi mingtholoi hoduna. Mana nungaina ai henba kana amagi wakhalda chatkiba. Adubu kaidawrageba. Khoimuna kari haira ino. Ima, pumnamak aigi iralni. Ningtekpi ngasi khoimugi mawong aduda mana naha makai tawribasing asi arembani ko khalakpada ahing asi mamahag ningamdana kabli. Ayuk anganbani. Khullekai gi misingna wawa lawnarami. Ningtekpi ga khangnaba khoimudu thangnaba khuldagi. Nupi ama chelakle. Paudu tabada ningtekpi magi thamoidi mache tana kaire. Pumnamak asi mahaki maralni khanduna ningtekpi wana khangli. Matamgi matung inna tharosu maga nungsinazaba thawanga chenduna luhongnaba matam lepkhre. Luhongbagi numin tarani khak ngairakle. Ningtekpi tharogi yumda laklami. Iche, lairo, chango. Laini. Nangsu luhongki daure ko. Aikhoi thaina punkiba nungai kiba mayamda amuk hana phangaroi ko. Iche, adumna hainu. Ningol oibi mapokta poklubagi ni khandoklasi. Adubu chahi amagi chairauba. Ningol chakauba lakpada. Aikhoi amuk hana punkidoi sidi. Aidi yum palaroi. Nakhoi bulakbo ina harau ngairamagi. Kaiginu iche, madu yadi. Ningol oina po urabadi yumdak sagai ondaba yadi. Thamoi sida. Amuk hana nushibagi mami takraroi. Iche, ta khoimuna ahenba thikibagum iche sa thigadabani. Kaigi ningba kaina hingdoino. Mangodagi henba amada luhongnuna nungaina legadabani. Pharisi, luhongbusu kuidre. Wakhala awaba khalagumse. Adubu iche na ngasi laklibase. Sengtok haudrabadi pumnamak warawnarani khanbadagi. Iche na sengtok palakpani. Kai wanu iche. Indom chana thoinugidaba marupki hairambado. Aikhoi chedi kaisu haizadabani. Pukchel pikpi aina iche de insenduna iche bolana lawankhibani. Kalak mangjaw mangda tharubagi henna ningamdana le. Iche bom tangakpiyo haina lakpani. Matang aduna rani su changsilaktuna. Indom chagi ningtekpi. Indom cha karisu warawdi. Icha singse wana haujarakpani khanduna. Indom chana ne karisu warawba leite. Aduga ne icha na luhongloi haibado madudi yade ko. Indom chana isagidam aphaba nupa ama sembigani. Nakhoi marina harau awat apa leitana nungaina lekhibado madu khaktani. Mama mapa oiba aikhoina pam. Indom chana pamjabasu madu khaktani. Asumna matamgi matung inna tharosu luhongkhre. Ningtekpi mathanda ngai hore. Phana mana mamangda tawkiba asoiba mayam adu semtokjarabasu khul leikaigi mina kananasu mabu thajabiramde. Thangnaba khuldagi mau oizagi haiduna laklabasu mabu masak munna khangba miyoi singna wari sabibadagi laklambasing adu loinabak mai leiduna hanakhiba ngaktani. Mabu nungsidaba mayam aduna asumna mathang hainabadagi santoknabadagi mayam pumnamakna mabu mamau oizagi hairamlabasu aniraksuna haiba lakpa ngamnakhidre. Asumna nupi ama haibasi mina khajikpu pauthokpikhrabadi phajafam karisu leite haibasi ningtekpi ngasi khaktamak mahak khanglakle. Adubu mahak masi pumnamak asi magi kalangmi hau chawba mabuk phattaba masagita khanba matausing aduna pumnamak asi thokhankhibani khanduna kanadasu karisu warau puklauba amata leitana masana masabu penthokchaba tamduna leikhirami. Aduga mahaki amata ngairabi
ꯁꯣꯜꯂꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯑꯗꯨꯃꯛ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫